ngasay ayuktagi Congress bhavan da khoina chatharakpa yamna shanti leina chathaba peaceful satyagraha gi manungda ngasi se parliament ta Eikhoi mayam gi leader Sri Rahul Gandhi na pochai gi maman hengatpa GST wangkhatpa naha sing da thabak pi daba amadi opposition party gi kholau lauriba leader singbu harassment pi ba mari leina protest chathabada Rahul Gandhi bu arrest warrant yaudana hajin biraga police custody pusan biba masigi mayok tangasi Congress Ripur Pradesh Youth Congress Committee na Eikhoi makha tarak poina Sri Amit Shah amadi Sri Narendra Modi gi mitam mai thajabani Eikhoi na mai thariba mitam ase aran magi damakta mitam thabanate Eikhoi na ngasi Congress party na whatever we are doing is for the betterment of the country, is for the betterment of the people. Whatever we are doing pochai gi mamantang khaliba laira bana nong nong gi sijalakpa ina khulman nong nong ina khuli kari no masigi mayok tane khoi na kholau lau basi Narendra Modi na sahi ma da crore ani thabak pi gani haram do kai chakre crore ani mana vote ka dringai da BJP sarkar lak dringai da lupa lak traunga adom adom gi account de changni have do kai de changra bi lupa lak traunga Eikhoi gi na ha sing thabak phangi browsing pochai gi mamantang khale alu tilau hawai na chingba nong magi changdaba yadaw polam se khoi leira chaba ngambre masigi mayokta we the Congress party are for the people miyam gi khola omo ina khoi lau jabani masida duty tawjariba police personnel si khoi warau ba leite Eikhoi na tawri ba sisu Nakhoigi gi damakta yaorini so Eikhoi the physically abused tong na ba harassment pin na ba torkano because whatever we are doing mase police personnel ki yaw di hai nga leite aduna India da thoiba phattaba mayam hingchaba mayam sason tawriba hingchaba mayam sidi kannana ba haina ngasi Congress party khoina thamoi sengna mittagi milu pirang loina khoi chongthora kholau lau bani kanam tagi mayok ta kholau lau banate Eikhoi na kholau lau badi abu phattaba huran ba angau athau sing ni mayok ta bani kholau lau bani atse ai hainingi aduna Eikhoi na ngasi thokcharak pase Manipur ki future kannana ba Bharat ki future kannana ba asuk ki matik chau graba Bharat se Nigeria hariba country du dagi hena sothara bani amta khalaga yen Eikhoi gi leiriba naharon mayam India is a very young country India se nahana semba country ni Manipur se nahana semba state ni but whatever we are facing Eikhoi nga si mayok nariba sidi mitagi pirang hanjana